Hojik Ukraine ki position se yamna critical moment in lairi se adubu makoi de lejaba pot khara nati yamna kanna attack tawi Russia manungda ngasi su Russia manungda 1300 km manungda ni hairi 60 ki nak ya da drone ase makoi na apply tawki hit tawki masida Russia ki site gi hai ki mayama madu intercept tawi thugai ki hai duna adubu khara di tum taba sok su khaya bu jani Ukraine ki makuta ku chuklai se yam shortage ni aduga Russia na makoi da torok pe attack ka changdam nar bu da yamna makka makoi asina watli masing su lik chai adubu makoi da leiba khara NATO countries sing dagi pirakpa America dagi pirakpa handak tani America na makoi gi missile system da use story ba thara system di use story ba missile watle akhoi da shortage leire stock to walak le aduna piro hai ki bani masig roina atop missile su piro hai ki bani adubu hana dagi leirak pakha di leire tana west countries France ama asina su lo pirang gani official khanghandra su aduga masi sing asi use to na 60 drone hena thajin ki hairi Russia ki amang 1300 km manungda adubu asok putim ko yam sok le hojik ka Luhansk region ase masi losang krapagi tungda Russia na mafam masu Dnipro mafam ase masi su kon bagi mong de like almost ko labum ni Dnipro hari si adukki matik Ukraine gi important ni madudi masi da rare art material se mafam phung puding da thandan lai roba aduga America na masi da ki import to silaga America ki pochai sab use to bani masi gi rare art material na thalaba lamdam Dnipro hari si hujik Russia ki khutta chat khidaure masi chatlani aduna hujik ka Zelensky ase o khong kaple kapagum bani west kanglup na su phajana help to ba America su makhoi gi help to ba masida Ukraine gi spokesperson nupi mana masi gi matang da Donald Trump press conference da hangki bada masi kapling to khima di thara hari ba khoi gi air defense system di Ukraine de ke yon thok lo sini khoi gi upai leite masi gi machak mathum piraktra de khoi kam to di aduna ai khoi na leijara ka ma chung arei bidek te piro hai bo wapum ma Donald Trump na hai ki hairi madudi khan na ka da wapam ni nupi ni hangkri so wapam hojik ka Zelensky kaple kam haino to to ri se Luhansk lo silak la ba Dnipro ama masigi important mafam sing lo silak la ba aduga Ukraine gi macha utam thok ko mafam ka Russia da loina ba dugi pothok sing chator ba duga hojik kol khra mafam si da jawra ba dugum ba farmer plowing field akoi lo singu mafam jau thapam aduga sunflower thapam asigo mafam kasigi production ase lan tawnar ga su Ukraine gi public king cha da dia de thak da ya de makoi thabak su nari makoi na putorak production se makoi gi lahaura ga aduga yon basin bora sai government hoji lo khre aduga Russia manung de pire Russia na hoji atop country da tha ba do tha khre sini tawre se masi da pumchak sak le thamoi kai re Zelensky hoji ka nga yai bu mani nga phau gum mani problem ni ma hoji kamai no taw do sai tuna aduna amada suwa tok taw amada suwa tok taw hoji Donald Trump ka hoji ka Zelensky ki kari pressure de ki do khangde Emmanuel Macron na ngasi chahi ahum gi matung da chahi ahum sure sini Putin ge kare bata contact lai ne khidari se aduga ngasi ti wama telephone ta around 3 hours ke talk to wisini aduga Putin da Emmanuel Macron France ke president sin haira khisini mauti wara se talk na bato aduga travel da lak na bato aduga peace no pro na to si masida Putin reply pire khisini mauti war ase khoina hobante masi west na khoi meam na horak pani na khoi meam pullaga horak pani aduna war de aina tabani asiki bo famsi hairaki hairi ceasefire go fam kra ma thoina thausa de sini amarom da Azerbaijan amadi Russia gi marak da handak marak ase nungai ta bakhara chathariye masida amaka mai de ghi haibagi thabak tawi haiduna kangup amana report sina sum marum lo dari bau di Zelensky na Azerbaijan ki prime minister the phone tawraga haiki sini Azerbaijan amadi Russia gi marak da marung da nungnang ri sikai noi matam da Russia amadi Azerbaijan makoi ase amna lap na te tana makoi ase Russian origin ki missing atugum type ki missing ni so Azerbaijan gi makoi khara mi ani khakka mi ahum mari khakka Russia da ngasi dagi chahi ka da ki makoi jail tan lai pa masida machin manau ani ti lairi aroi bada makoi se murder case ama something relation lai ba aduna makoi ani se Russia dan han sikre aduna Azerbaijan ga ganglo pa se am nuai tre aduga Russia da hai Russia na hairak bana makoi ani dagi amadi heart attack oi bani aduga ama khakkari gi si bano hai bisi ki reply hoji phaw da phajana clarification torak tri sini masina maram Azerbaijan da Russia gi leiba makoi mi sing se gari phagatana phuba thippa khara yaure aduga makoi da hai moi drugs karbar toramani adu toramani ada toramani moral piba so marak asida yam tension oiri Azerbaijan Russia
tension ni so Europe ki kanglup asina hojik Azerbaijan si tongding liba amrom da Azerbaijan amati Russia ki manak ta han dagi si lunarak pa so marak ta thinrak pa si yeng laga hojik Europe ki country sing ase maru oina Russia dagi pot lawri ni aduga Azerbaijan si to pothok tho isini Russia da yam thok traga so Azerbaijan da khara thok pasi di hojik ka Europe ki kanglup asina ma dagi lawning liba asina maram mar ki Zelensky ne phone tor ke sini ma di na koi na Russia ki mathak ta sauning to ma to sawi yam chung wani mai saw gadabni nakoi gi mi hekta hat pa apra Russia manung da kaida mai de khi hai bani hai tuna kanglu umana ma si hai ri ma da Azerbaijan ki prime minister hai krema di Zelensky ki wa sik tek ti ya gadam te ma di amna chala koi ba amna haisingba type ki mi ni atuna man hekta hai ka ya bana te sini so Azerbaijan manung da so Zelensky khoi se phom phom kuding da ma khoi na hairak pa ma khoi na pirak pa suggestion amma se ya amna khanna nei maram de ma khoi ki ma ki maram da war ase thum tawdun lai rabani na mukoi izat se thoini pibi desni sugum haris so Azerbaijan am Russia ke marak tak kari or kadar khangti so hainari hoji am tension ni hairi Russia manung su mukoi mi am phajen ba aduga Russia na masi clarification piu ama mati am chapkhai rak de hairi thi na khibsi ai amaram de Israel amadi America ge manung da yam na kanna discussion ama mukoi kanna tawri aduga mukoi kok sai mukoi intelligence fail oira bra haidra madi hawjik phoba ge manung da Gaza da so koina war song na raga kei mari de ge hojik Gaza ge public sing se thatura thamkhre mukoi ki Hamas ki force sing su chat pagi koi we laiti mukoi karai de khuchukulai pudan lagi amasung karai dagi makoi kai dagi khuchu kolai pudan laki amasung karam da sok nari hai bawa pham asida hojik yamna kanna akuppa discussion ma tawrakli aduna hojik Gaza gi di makoi gi leader sing ase Turkey da lai biaukri Qatar da lai biaukri aduga mafam kya da lai biaukri makoi ase gi through da gi Gaza na chalik ba 8 ki poche truck ya chali dana masig manung asida poche ase khuchu kolai ase phumna puri bra hai ba ki kan ba discussion ma tawrakli sini aduga masi kanglu amana sumna su hairi maudi Israel da natraga America na 8 specialist masi thingba ki anau buwe ma puthor ibrai dana maram di Israel da makoi Gaza chang ka tunnel purmak thugai su loire makoi gi factory ka thugai su loire itrabani almost Gaza da kariya mata aduna karam haina masi ki khuchukulai si lakli bano amati hat li bano ekoi ki IDF ki public sing IDF ki forcing aduna asu ama thugai khai kro matung da su Hamas ki makoi khuchukulai si wata basti makoi kok sarak aduna AIDS lom da tain directly bra AIDS pi ragati makoi si chaba thakpa se awata phanghan ragati makoi si war to ki ba yai amati khara lai jabu su saranda to bi yai masi oigatra hai pa mafam si am kan discussion tawdari masi ga matek se matham jar